아무튼 이거는 분절이 한번 중 것이 프레스 미디어기 통과 랭비레이 부심수 아무튼 이거는 분절이 하우시 에코이나 가리기 대목들은 것이 에코이나 트레이닝 아주 실리바 말한디 것이 머니푸르시 에코이나 문내 연구 마탐다 에코이시 미판 땅들은 힘바 아hallam은기 타이나 학doctor 에코이시 미판 땅이 힘바 나타바 아도 ngasi디 에코이나 인디아기 비판운데 실루부 마tumdadi 에코이시 sugu nomagi wakal onje to kidana mine pirakpana puk thalani mine pirakpana charaga hingane wakal akoi leibna akoi ngasi akoi gi sagi nungda leramba sakti punamak akoi mangsel lakraba aduna hojiti ka dore akoi de leramba haithoi sindoi ba mang khraba akoi haithoi sindoi nomo sumni khairaba aduna ka dore usalaga da sagani aduga India government thadar percent doctor akoi hingane na khanbase masidi akoi minai punchi ne habse madu akoi khamba darkar oi aduna ngasidi ipa ipuna mausana aikoina isana irongdom hinjaramba punchi do ngasidi makeup thok darkar oi re makeup thok gi matam adu yore aduna hojite akoi ka dotai skill development aikoi manipur da leiriba mipum kudimak sarakna lakh thang na da leiriba mipum kudimak se haithoi singdoi ba pot amba ohen darkar oi maramdi aikoina karigumba aikoi state economy sakon jaibse aikoi pothok amsu aikoi thabak natana aikoi state economy development leiroi aduna aikoi pothok amsu aikoi thabak hegana bai damukta ngasi sinjariba fox na 4 days training program on akoina cultivation of lotus mushroom amasung cultivation of sajaphalam kumuni akoina kangnai hairibase masi aikoi manipur da su yamna chana ba chunaba aikoi manipur gi malim imana so ko kudol ama piraba aikoi da karigumba aikoi na high tech sin nadraga su aikoi leiriba aikoi gi humidity amasung aikoi temperature su yam chana ba pot ase aikoi malim imana so ko kudol pibase masi tawraga de aikoi de simidor ma chawkane habi da mu pangtok sabani aduna ngasi timbiriba aikoi training singina su isa thawai yauduna no madru pachamanga de lupa lisimanga buk chang thop ngambagi thabak ado ngasidi haidi ba training ase tawra matung su soidana aikoi ngambani aduna thawai yauna honabiu thawai yauna honama taragadi fox ju chap chana koina pambom tingna support togane ase ngasi lengbireiba training sing ju madu mari chumapom de thamjani aduna aikoi masida nate sigi mathangda aikoi Bisempur district chana ba aikoi na kudom oina harkanda Bisempur district ki ngami sing aikoi fox ki Bisempur district na madu sumsoi soidana lakada ba aikoi ki jun da koi pangduk sagani adu tanatana ngasidi Bisempur district ta laiba nacho Bisempur district ta laiba aikoi ki punamak mayam da laiba mana masim thari sing se horticulture farming sina Manipur ki Bisempur district na Manipur ki tangkhai ma thae bise ngasi Manipur myam punamak su khangdarabani ado henna Manipur ta laiba kachin kya punam na khangnabu damakta jo aikoi lakada ba aikoi gi July ki thadadi aikoi horticulture farming gi sarukse madu aikoi fox sinjaduna aikoi training pangthok sagani aduna masina Bisempur district ni Bisempur district na tana akoi atop district sin akoi pangthok chai mama da koina fox na 2001 December hobo matam da aikoi None district ki manung chana leiba akoi khapumda umuro plantations amasung aikoi na chingum thabagi amasung atop crop sing thabagi akoi pangthok re admai tong dana aikoi gi akoi mama da aikoi na sawang kening da pangthok ki mama atop mayam jaga sing ja akoi na jumado pangthok tuna lai aduna aikoi Manipur da leibiriba district puna maksta ching amasung tamda aikoi na fox na Manipur da leibiriba chinau singi damukta ne na ligat ki ba fox na Manipur da leibiriba chinau singi nomudul pachama adul palisi manga bu thon bangamjana ba hona basida myam puna masu maju aikoi na mating pangbiu aduga fox tu thawai apiu fox ko lena chappa ma aikoi na Manipur gi economy gi yangneng saru ma sengat sagat paibda myam puna mongna na aikoi na puna thabuk to managi ne aibe thajabgi fox thajabal lejai aduna ngasi gi training asim aikoi thawai akchang yauna aikoi na honing bagi wakhala do tungoi dana ado honing do wakhala chap chan lebiraga aikoi ngasi gi nubi mari ni chupna pangthok pasi aikoi na kangda mayam singsi aikoi na hamna dana kona dana ojasi na tap katang taraga nataba ojasi na tap katana tana isa gi ko mo mayam su question je hamgar question na chart on lera matunda maduna aikoi na khamu daba mayam su khangan biraga khangna hona minaraga aikoi na sinjoi soidana hai di ba training ase loira matunda aikoi na mai pak pa chingum thaba ama oiresi hairaga matang tin che Thank you.